लमदम असिदा थोकलिबा इसिंग इसाव की फिल्म मणिपुर की चीफ मिनिस्टर एन बिरेन अयुक नुंथिल नुंगदांग खाइदना कुपना यंगसिल्ली ngasi imphal ki tongan tongan mafam singda athengba numidang phawba lenga ki mari leinaba official sing minister amadi mla sing loinana nagaram darik yengbam lekai kuya thongna singba mafam singda koina satuni yengsin ki yengsin khongchat aduga mari leinana maha ki facebook page ta thagalapa post amada mahak na hai ngasi section dabana hayengi awafamni haukiba kumja lising ani ga mapanda naga turel naga nala mathakta slab sajin dona hana dagi leiramba pak saubadagi fiction na pd gi makhada rcc chanki slab haibada yungkiba wa yochai sing amata lothoklamde haiba pen da wafam sing pongdoki mahna makhatan hai asengba development puraknaba thabak sudaba supnagi contract oriented ta thabak sukibagi mahina ngasi turel nala manungda punbadagi lambi sorokta ising sele department pumnama angam mathok singi pressure da thabak tawganu tofam thokpa thabak sing praja gi damak tungi mirol gi damak khallaga tawbiyo haibaga loinana quality laina thabak tawbada compromise tawroi si hain su makhata ki